ngasi akoina Manipur gi Puwari da 1904 amasung 1939 da pangthokkiba nupilan thoram asibu akoina mapalam da leiriba maitai ma oijaraga su akoina ngasi akoi maitai ekoi gi singli da cheli ba ise maitai gi ini haiduna akoina miramdam da leijaraga su ngasi akoina thoram asibu ikok no najaduna ikai khuna bo uchari maitai nupi singna Bharat da British ki mayokta karamba lantheng narami haibagi adugi symbolic oina akoina Manipur gi statue nupilan gi amalai anini Manipur da leiri base ihan han ba Tripura da amoko gi kuthang da amokuna santhang kaithabiraga akoina nupilan gi statue jok kinjagi 2019 dagi hauduna chatharakpa nupilangi thoramje ngasisu akoina chahi khudingi leptana chathajari nupilan karino haibasi akoina miyamda sakhanghan nungbagi tamak akoina thoram asibu chathajagibani asi Manipur gi ngasi complete leiraba ngasi irang kallaba matam sida akoina asi akoi ima iben Tripura da leiriba mayam asina akoi taudaba jate pangthokdaba jate haibagi akoina taudaba jate ba thabak ni haibagi mayam ngasi kungang sida leiriba ima iben ahal laman lai guru mayam lakpiduna saruk japiduna ngasi gi thoram asibu akoi pangthokchabani adengsi Manipur gi irang hina kai gumba nem thagragadi chahi khudingi akoi chaw chawna nupilan thoram je pangthok chai asi hairaga asi thoram je ngasi akoina silang jariba nupilan thoram je Delhi nupi lupka collaboration tauraga lup taret na pullaga pangthok saba thoram mamani haijari Delhi Pune Kolkata Bangalore Mumbai mayam ase punbada international media da akoigi Tripura da leiriba takhel lema tengbang lup asisu ming chandhabadi chaukhok chani aidi takhen da Tripura da leijaraga maitai upi akoigi lup se miyam na sakhang biduna international media yaughrabani asi akoi jam chaukhok chani ngai ni Tripura gi mafam khudingda nupi lup se akoi ninghatchaduna akoi pangthok chari mayam collaborate tauna loisanjare thank you asi hairaga ai wahai mate kharada